ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯩꯒ ꯃꯤꯒ ꯏꯇꯥꯎ ꯁꯥꯟꯅꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯃꯪ ꯑꯃꯗ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯄꯥꯡꯒꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ, ꯃꯈꯣꯏ ꯑꯅꯤꯅ ꯑꯀꯤꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯆꯥꯅꯤꯡꯕ ꯁꯥ ꯐꯥꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯅꯤ꯫ ꯁꯥ ꯄꯨꯝꯕ ꯃꯈꯣꯏ ꯑꯅꯤ ꯎꯗꯅꯕ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯑꯋꯥꯕ ꯑꯃꯇꯪ ꯂꯩꯔꯝꯃꯤ, ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥ ꯐꯥꯗꯨꯅ ꯁꯥꯍꯤꯡ ꯆꯥꯕꯗ ꯌꯥꯔꯛꯇ ꯆꯪꯈ꯭ꯔꯒ ꯃꯗꯨꯅ ꯃꯌꯥ ꯍꯦꯛ ꯍꯦꯛ ꯆꯤꯛꯇꯨꯅ ꯑꯅꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤ ꯅꯠꯇꯕ ꯃꯈꯣꯏꯗ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥ ꯐꯥꯗꯨꯅ ꯆꯥꯒꯗꯕ ꯇꯟꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯏ꯫ ꯆꯥꯗꯕ ꯌꯥꯗꯗꯨꯅ ꯆꯥꯔꯕꯁꯨ ꯌꯦꯡ ꯌꯦꯡꯗꯨꯅ ꯇꯞꯅ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯥꯎꯔꯕ ꯁꯖꯤ ꯑꯃ ꯐꯥꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯇꯟꯅ ꯇꯟꯅ ꯆꯥꯕꯗ ꯑꯃꯣꯝ ꯑꯗꯨꯒꯤ ꯌꯥꯔꯛꯇ ꯃꯁꯤꯡ ꯑꯃ ꯆꯪꯈꯤꯗꯨꯅ ꯂꯧꯊꯣꯛꯄ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯃꯀꯣꯟꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥ ꯄꯣꯝꯗꯨꯅ ꯆꯤꯛꯄꯗ ꯑꯔꯨꯝ ꯍꯧꯗꯨꯅ ꯅꯥꯍꯦꯗꯨꯅ ꯂꯩꯔꯦ꯫ ꯀꯩ ꯂꯥꯕ ꯑꯗꯨꯅꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯍꯟꯕ ꯉꯝꯂꯕꯗꯤ ꯃꯈꯣꯏꯕꯨ ꯁꯨꯡꯆꯥ ꯆꯥꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯂꯥꯌꯦꯡꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯁꯥꯁꯤꯡ ꯑꯗꯨ ꯍꯔꯥꯎꯗꯨꯅ ꯃꯥꯒꯤ ꯑꯉꯝꯕ ꯃꯑꯣꯡꯗ ꯀꯩ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯌꯥ ꯃꯔꯛꯇ ꯆꯪꯂꯤꯕ ꯁꯥ ꯃꯆꯦꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥ ꯑꯃꯠꯇꯅ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯀꯩꯗ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯊꯣꯛꯄ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯊꯤꯔꯨꯔꯣ"꯫ ꯀꯩꯅ ꯈꯜꯂꯤ, ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ, ꯀꯩ ꯐꯥꯗꯨꯅ ꯍꯥꯠꯄ ꯉꯝꯕ ꯖꯤꯕꯅꯤ, ꯑꯗꯨꯅ ꯀꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯤꯡꯕꯁꯨ ꯃꯤꯅꯤ꯫ ꯃꯤ ꯑꯁꯤ ꯄꯥꯡꯅ ꯆꯥꯕ ꯐꯪꯗꯦ, ꯌꯥꯝꯅ ꯇꯥꯡꯏ꯫ ꯑꯁꯨꯛ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯃꯤꯗ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯒꯗꯒꯦ? ꯃꯈꯣꯏꯅꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯃꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯅꯥꯍꯦꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ "ꯐꯔꯦ, ꯁꯤꯔꯁꯤ ꯆꯪ ꯍꯥꯏꯗꯨꯅ ꯃꯤ ꯊꯤꯕ ꯊꯣꯔꯛꯂꯦ꯫ ꯎꯃꯪ ꯑꯗꯨꯗꯒꯤ ꯇꯥꯏꯅꯕꯗ ꯌꯥꯝꯅ ꯂꯥꯞꯅ ꯈꯨꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯍꯧꯅꯗꯨꯅ ꯎꯃꯪꯒꯤ ꯃꯆꯤ ꯃꯆꯤꯗ ꯁꯤꯡ ꯌꯥꯟꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯅꯥꯏꯇꯣꯝ ꯂꯥꯛꯄ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯀꯩ ꯑꯗꯨ ꯂꯥꯛꯂꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯨꯄꯥ ꯑꯃ ꯃꯊꯟꯇ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯎꯔꯦ꯫ ꯀꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯀꯤꯈꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯛꯃꯟꯈꯤꯕꯅ ꯆꯦꯟꯕꯁꯨ ꯐꯔꯛ ꯑꯃ ꯇꯥꯔꯦ꯫ ꯊꯥꯡ ꯑꯗꯨ パꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯃꯤ ꯇꯥꯅꯅꯕ ꯂꯥꯎꯔꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩ ꯑꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ "ꯂꯥꯎꯕꯤꯒꯅꯨ, ꯂꯥꯎꯕꯤꯒꯅꯨ, ꯑꯩ ꯃꯤ ꯆꯥꯕ ꯂꯥꯛꯄ ꯅꯠꯆꯗꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯎꯕꯗꯤ ꯂꯥꯎꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯗ ꯍꯪꯂꯝꯃꯤ, "ꯅꯪ ꯃꯤ ꯆꯥꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ?" ꯀꯩꯅ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯔꯨꯝꯕꯗꯒꯤ ꯈꯔ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ, ꯀꯩꯁꯤ ꯃꯤꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤ, ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯄꯥꯡꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯆꯥꯔꯣꯏ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯪꯂꯝꯃꯤ꯫ ꯀꯩꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯌꯥꯗ ꯐꯠꯇꯕꯗꯨ ꯂꯧꯊꯣꯛꯄꯤꯌꯨ, ꯑꯅꯥꯕ ꯐꯍꯟꯅꯕ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯕꯨꯛꯇ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯦ꯫ ꯀꯩꯒꯤ ꯋꯥꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯍꯟꯅ ꯍꯟꯅ ꯀꯩꯗꯨꯅ ꯃꯤ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯨꯅ ꯃꯤꯗꯨꯗ ꯍꯥꯏꯖꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯆꯠꯄꯗ ꯌꯥꯅꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯁꯤꯡꯗ ꯂꯥꯛꯇꯕ ꯅꯠꯇꯦ, ꯃꯁꯥ ꯀꯟꯖꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯀꯩꯗꯨꯒ ꯂꯣꯏꯅꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯛꯄ ꯎꯃꯪ ꯃꯅꯨꯡꯗ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯑꯆꯧꯕ ꯆꯤꯡꯃꯥꯏꯗ ꯂꯩꯈꯨꯟ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯆꯥꯅꯤꯡꯕꯅ ꯑꯅꯥꯕꯒ ꯀꯥꯎꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯛꯏ꯫ ꯃꯗꯨꯗ ꯀꯩ ꯂꯥꯕ ꯑꯗꯨꯅ, "ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯏꯇꯥꯎꯅꯤ, ꯅꯪꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫
ꯃꯗꯨꯗꯒꯤ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯏꯪꯊꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯀꯩ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯌꯥꯗꯨ ꯀꯥꯊꯣꯛꯍꯟꯗꯨꯅ ꯌꯦꯡꯂꯦ꯫ ꯌꯥꯔꯛꯇ ꯆꯪꯕ ꯁꯥ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯄꯨꯝꯊꯗꯨꯅ ꯃꯅꯝ ꯅꯝꯊꯤꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯊꯥꯡꯅ ꯋꯥ ꯑꯃ ꯌꯥꯟꯗꯨꯅ ꯃꯗꯨ ꯏꯠꯇꯨꯅ ꯄꯩꯌꯥ ꯁꯦꯝꯗꯨꯅ ꯀꯩꯒꯤ ꯃꯌꯥꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯕ ꯂꯧꯊꯣꯛꯂꯦ꯫ ꯃꯗꯨ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯃꯌꯥ ꯆꯤꯛꯄ ꯄꯣꯝꯕ ꯑꯗꯨ ꯈꯪꯐ ꯐꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯩꯒ ꯃꯤꯗꯨꯒ ꯃꯇꯥꯎ ꯁꯥꯟꯅꯔꯦ꯫ ꯁꯤꯔꯦ ꯁꯤꯃꯤꯟꯅꯕ, ꯍꯤꯡꯂꯦ ꯍꯤꯡꯃꯤꯟꯅꯕ, ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯅ ꯋꯥꯁꯛꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯆꯤꯔꯨ ꯖꯥꯇꯤ ꯑꯁꯤ ꯀꯩꯅ ꯁꯣꯛꯇꯦ ꯍꯥꯏꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯇꯥꯟꯅꯔꯦ꯫ ꯎꯃꯪꯒꯤ ꯁꯥꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯀꯩꯅꯁꯨ ꯃꯤ ꯁꯣꯛꯇ꯭ꯔꯦ, ꯃꯤꯅꯁꯨ ꯀꯩꯕꯨ ꯍꯥꯠꯇ꯭ꯔꯦ, ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯀꯩ ꯑꯁꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯀꯩꯗꯒꯤ ꯃꯍꯩ ꯑꯗꯨ ꯇꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯅꯣꯡꯃ ꯇꯝꯕꯤꯒꯦ ꯍꯥꯏꯔꯒ ꯁꯨꯛꯇꯝ ꯇꯝꯕꯤꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯀꯩꯁꯤ ꯃꯔꯧ ꯌꯥꯝꯅ ꯆꯥꯎꯏ, ꯂꯧꯁꯤꯡ ꯇꯧꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯍꯩ ꯑꯁꯤ ꯂꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯖꯥ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯔꯦ꯫ ꯀꯩꯒꯤ ꯃꯍꯩꯅ ꯉꯥꯏꯍꯥꯛꯇꯪꯗ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯏꯇꯥꯎ ꯑꯁꯨꯛ ꯌꯥꯝꯕ ꯉꯥ ꯑꯁꯤ ꯀꯔꯝꯅ ꯄꯨꯒꯅꯤ, ꯑꯣꯛꯂꯦ ꯇꯣꯛꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯅ ꯏꯇꯥꯎ ꯄꯨꯕꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯉꯥꯗ ꯐꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯔꯒꯗꯕꯅꯣ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯀꯩꯅ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯉꯥ ꯐꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅ ꯏꯇꯥꯎ ꯌꯥꯔꯦ, ꯅꯪꯅ ꯋꯥꯒꯤ ꯎꯇꯣꯡ ꯑꯃ ꯁꯦꯝꯂꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯋꯥ ꯃꯇꯥꯡ ꯑꯃ ꯀꯛꯂꯒ ꯀꯩꯗ ꯄꯤꯔꯦ꯫ ꯀꯩꯅ ꯉꯥꯌꯥꯝ ꯑꯗꯨ ꯂꯥꯏꯁꯣꯜ ꯇꯧꯗꯨꯅ ꯎꯇꯣꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯩꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯇꯥꯎ ꯅꯪꯅ ꯎꯇꯣꯡ ꯑꯗꯨ ꯄꯨꯔꯣ, ꯇꯨꯍꯟꯒꯅꯨ, ꯏꯇꯥꯎ ꯇꯨꯕ ꯌꯥꯗꯦ, ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯀꯩꯒꯤ ꯃꯍꯩ ꯑꯁꯤ ꯈꯪꯍꯧꯔꯒꯦ ꯈꯟꯗꯨꯅ ꯎꯇꯣꯡ ꯑꯗꯨ ꯄꯨꯅ ꯄꯨꯅ ꯈꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯝꯕꯤ ꯐꯠꯇꯕꯗ ꯆꯠꯁꯤꯟꯗꯨꯅ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯎꯇꯣꯡꯗꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦ꯫ ꯀꯩꯅ ꯍꯤꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯇꯨꯍꯟꯒꯅꯨ ꯍꯥꯏꯔꯒ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯦ꯫ ꯏꯇꯥꯎ ꯑꯩꯅ ꯅꯠꯇꯦ, ꯆꯦꯛꯁꯤꯟꯅ ꯆꯠꯄꯅꯤ, ꯎꯍꯧꯗꯗꯨꯅ ꯇꯧꯕꯅꯤ, ꯃꯇꯨꯡꯗ ꯇꯨꯍꯜꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯅ ꯐꯔꯦ ꯐꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯨꯍꯜꯂꯅꯨꯀꯣ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯜ ꯇꯧꯗꯨꯅ ꯎꯇꯣꯡꯗꯨꯗ ꯉꯥ ꯃꯈꯩ ꯍꯩꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯍꯧꯕꯗꯒꯤ ꯈꯔ ꯐꯥꯍꯧꯔꯦ꯫ ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥ ꯀꯔꯝ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯃꯨꯛꯀ ꯇꯨꯁꯤꯟꯗꯨꯅ ꯍꯩꯗꯣꯛꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯕꯤ ꯑꯅꯥꯟꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯇꯨꯁꯤꯟꯗꯨꯅ ꯉꯥꯗꯨ ꯍꯩꯗꯣꯛꯂꯦ꯫ ꯃꯗꯨꯗ ꯀꯩꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯕꯨ ꯅꯃꯤꯠ ꯄꯥꯟꯗ꯭ꯔꯕ꯭ꯔꯥ, ꯅꯈꯣꯡ ꯄꯥꯟꯗ꯭ꯔꯕ꯭ꯔꯥ, ꯇꯨꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯄꯪꯇꯨꯗ ꯇꯨꯁꯤꯟꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅ ꯆꯩꯕꯗꯨ ꯇꯥꯁꯤꯟꯅꯗꯅ ꯌꯥꯝꯅ ꯅꯥꯕꯒꯤ ꯃꯑꯣꯡꯗ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯈꯨꯔꯨ ꯈꯨꯔꯥꯏ ꯅꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯇꯨꯅꯤꯡꯗꯨꯅ ꯇꯨꯕ ꯅꯠꯇꯦ ꯏꯇꯥꯎ, ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯦ, ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯅꯪ ꯎꯇꯣꯡꯁꯦ ꯅꯪ ꯑꯗꯨꯝ ꯄꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯇꯨꯔꯅꯨꯀꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯉꯥꯁꯤꯡ ꯑꯗꯨ ꯎꯇꯣꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯃꯨꯟꯅ ꯌꯦꯡꯍꯧꯕꯗꯒꯤ ꯂꯣꯏꯅ ꯈꯪꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯐꯥꯍꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ꯫ ꯀꯔꯝ ꯇꯧꯔꯒ ꯑꯃꯨꯛ ꯍꯩꯗꯣꯛꯁꯤꯒꯦ ꯈꯟꯅ ꯈꯟꯅ ꯂꯥꯛꯃꯤꯟꯅꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥꯗꯨ ꯁꯨꯃꯥꯡꯗ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯄꯥ, ꯏꯇꯥꯎ ꯀꯩꯅ ꯉꯥ ꯌꯥꯝꯅ ꯐꯥꯔꯛꯂꯦ, ꯉꯥ ꯍꯩꯗꯣꯛꯂꯛꯀꯦ, ꯐꯧꯔꯥ ꯇꯤꯡꯊꯣꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯉꯥꯗꯤ ꯀꯗꯥꯏ ꯍꯪꯂꯝꯃꯤ꯫ ꯎꯇꯣꯡꯗ ꯌꯥꯎꯔꯤ ꯈꯨꯝꯃꯤ꯫ ꯎꯇꯣꯡꯗ ꯌꯥꯎꯕ ꯉꯥꯕꯨ ꯐꯧꯔꯥꯗ ꯇꯤꯡꯊꯣꯛꯇ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯎꯇꯣꯡꯗꯒꯤ ꯉꯥ ꯑꯗꯨ ꯃꯄꯥꯔꯣꯝꯗ ꯖꯔ ꯍꯩꯙꯔꯛꯏ꯫ ꯃꯄꯥ ꯑꯗꯨ ꯉꯥꯅ ꯅꯟꯈ꯭ꯔꯦ꯫ ꯏꯇꯥꯎ ꯏꯇꯥꯎ ꯏꯄꯥꯁꯤ ꯁꯤꯕ ꯇꯥꯔꯦ, ꯉꯥꯁꯤꯡ ꯑꯁꯤ ꯎꯇꯣꯡꯗ ꯑꯃꯨꯛꯇꯪ ꯍꯥꯟꯖꯤꯜꯂꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯏꯄꯥ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨ ꯎꯇꯣꯡꯗ ꯂꯥꯏꯁꯣꯜ ꯇꯧꯗꯨꯅ ꯍꯥꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯁꯣꯜꯗꯨ ꯂꯣꯏꯅ ꯐꯥꯍꯧꯔꯦ, ꯂꯣꯏꯅ ꯍꯩꯍꯧꯔꯦ꯫ ꯀꯩꯅ ꯏꯄꯥ ꯅꯪ ꯁꯤꯔꯝꯅꯤꯗ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯐꯧꯔꯥ ꯇꯤꯡꯊꯣꯛꯇꯨꯅ ꯉꯥ ꯍꯩꯗꯣꯛꯂꯒ ꯌꯦꯟꯅꯔꯝꯃꯤ꯫
नुपादुना इताउ ngasidi ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯊꯣꯡꯗꯨꯅ ꯀꯩꯗ ꯄꯤꯖꯔꯤ꯫ ꯑꯍꯤꯡꯕ ꯆꯥꯕꯕꯨꯗꯤ ꯑꯊꯣꯡꯕ ꯆꯥꯕ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯀꯩꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯩꯗ ꯌꯥꯏꯊꯣꯛꯄꯤꯔꯒ ꯃꯌꯨꯝꯗ ꯄꯨꯍꯟꯈ꯭ꯔꯦ꯫ ꯀꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯃꯨꯛ ꯁꯥ ꯇꯥꯟꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯀꯩꯅ ꯑꯆꯧꯕ ꯁꯥ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯛꯏ꯫ ꯏꯇꯥꯎ ꯑꯩꯗꯤ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ, ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯁꯥꯗꯨ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯕꯣꯝ ꯂꯥꯎꯅ ꯊꯥꯗꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎ ꯑꯩꯗꯤ ꯑꯍꯤꯡꯕꯗꯤ ꯆꯥꯕ ꯍꯩꯇꯦ, ꯂꯧꯔꯒ ꯆꯥꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯁꯨ ꯂꯧꯔꯒ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯌꯥꯔꯝꯃꯤ꯫ ꯏꯇꯥꯎ ꯃꯩꯗꯤ ꯀꯗꯥꯏꯗꯒꯤ? ꯀꯩꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎ ꯅꯪꯅ ꯆꯠꯄꯅ ꯈꯔ ꯊꯨꯅꯤ, ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯆꯠꯄꯗꯤ ꯌꯥꯝꯅ ꯇꯞꯄꯅꯤ, ꯑꯥꯗꯒꯤ ꯂꯧꯁꯪ ꯑꯁꯤꯗ ꯃꯩ ꯂꯩꯔꯝꯒꯅꯤ, ꯂꯧꯔꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯅ ꯃꯩ ꯑꯗꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯀꯩ ꯑꯁꯤ ꯈꯔ ꯂꯥꯛꯅꯔꯒꯦ, ꯑꯩꯁꯨ ꯃꯍꯩ ꯍꯩꯕ ꯁꯥꯔꯒꯦ ꯍꯥꯏꯗꯨꯅ ꯐꯤꯔꯩꯗ ꯌꯦꯠꯂꯤꯕ ꯅꯨꯡ ꯑꯅꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯈꯦꯠꯄꯗ ꯃꯩ ꯍꯧꯔꯦ꯫ ꯀꯩꯒꯤ ꯃꯇꯨꯡꯗ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯔꯦ꯫ ꯅꯨꯡꯁꯤꯠꯅ ꯃꯩ ꯑꯗꯨ ꯄꯣꯗ꯭ꯔꯣꯛ ꯄꯣꯗ꯭ꯔꯣꯛ ꯆꯥꯛꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨ ꯃꯩꯅ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯩ ꯆꯥꯛꯄ ꯂꯣꯏꯈ꯭ꯔꯒ ꯁꯥꯎꯅ ꯍꯜꯂꯛꯂꯒ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯃꯩ ꯌꯥꯎꯗꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯀꯦ ꯇꯧꯕꯗꯤ? ꯏꯇꯥꯎ ꯅꯆꯤꯟ ꯊꯤꯕ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎ ꯃꯩ ꯌꯥꯎꯗꯦ, ꯀꯗꯥꯏꯗꯒꯤ ꯃꯩꯅꯣ? ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯒꯤ ꯃꯍꯩꯅ ꯃꯩ ꯍꯧꯕꯗꯤ ꯍꯩ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯅ ꯊꯥꯖꯗꯦ ꯏꯇꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯅꯨꯄꯥꯗꯨꯗ ꯃꯩ ꯌꯥꯎꯗꯦ ꯈꯪꯂꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎ ꯑꯗꯨꯛ ꯁꯥꯕ ꯃꯩꯕꯨ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯞꯇꯣꯏꯅꯣ ꯏꯇꯥꯎ? ꯀꯩꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯍꯩ ꯌꯦꯡꯂꯒꯦ, ꯃꯩ ꯍꯧꯔꯣ ꯍꯥꯏꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯅꯥꯄꯤꯁꯤꯡꯅ ꯎꯅꯥ ꯑꯀꯪꯕꯅꯆꯤꯡꯕ ꯈꯣꯝꯖꯤꯟꯗꯨꯅ ꯄꯩꯈꯠꯂꯦ꯫ ꯎ ꯑꯀꯪꯕ ꯃꯔꯣꯜ ꯃꯔꯣꯜ ꯄꯩꯔꯤ꯫ ꯅꯨꯄꯥꯗꯨꯅ ꯀꯩꯗꯤ ꯎꯍꯟꯗꯅ ꯎꯅꯥ ꯑꯀꯪꯕ ꯃꯔꯨꯝꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯅꯨꯡ ꯑꯅꯤꯗꯨ ꯈꯦꯠꯇꯨꯅ ꯃꯩ ꯍꯧꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯀꯩꯅ ꯍꯤꯁ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯗꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯤ, ꯃꯈꯨꯠꯅ ꯃꯩ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯁꯥꯁꯤꯡꯅ ꯀꯤꯕꯁꯤ ꯃꯩꯃꯨꯛ ꯀꯤꯕ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯀꯩꯅ ꯏꯇꯥꯎ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ, ꯑꯩ ꯁꯥ ꯐꯥꯔꯒ ꯍꯜꯂꯛꯀꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯕ ꯁꯥ ꯂꯥꯛꯂꯕꯗꯤ ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯔꯛꯎ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯔꯛꯀꯅꯤ, ꯅꯪꯕꯨ ꯁꯥꯅ ꯁꯨꯡꯁꯣꯛ ꯁꯣꯛꯍꯜꯂꯣꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯧꯔꯛꯀꯅꯨꯀꯣ ꯏꯇꯥꯎ ꯍꯥꯏꯔꯝꯂꯒ ꯀꯩꯗꯨ ꯆꯠꯈ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯐꯥꯎꯕ ꯀꯩ ꯑꯗꯨ ꯁꯥ ꯑꯃꯠꯇ ꯐꯥꯗꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅ ꯍꯥꯏꯔꯝꯕꯁꯤ ꯆꯨꯝꯕ ꯖꯥꯠꯂꯥ, ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯏꯇꯥꯎ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯀꯧꯕꯗ ꯀꯩ ꯑꯗꯨ ꯈꯨꯗꯛꯇ ꯃꯅꯥꯛꯇ ꯂꯥꯛꯂꯔꯦ꯫ ꯏꯇꯥꯎ ꯀꯔꯤꯒꯤ ꯀꯧꯔꯤꯕꯅꯣ, ꯁꯥꯗꯤ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎ ꯁꯥ ꯂꯥꯛꯇꯦ, ꯏꯇꯥꯎꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯌꯦꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯤ, ꯁꯥꯎꯒꯅꯨ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯈꯨꯝꯂꯦ꯫ ꯀꯩꯅ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯃꯤꯅ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯇꯧꯏ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯗꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯆꯥꯎꯔꯕ ꯁꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯥꯒꯗꯧꯔꯦ꯫ ꯃꯥꯅ ꯏꯇꯥꯎ ꯏꯇꯥꯎ ꯍꯥꯏꯅ ꯀꯧꯕꯗ ꯀꯩꯗꯤ ꯂꯥꯛꯇ꯭ꯔꯦ꯫ ꯀꯩꯗꯤ ꯃꯇꯝꯗꯨꯗ ꯇꯥꯗꯤ ꯇꯥꯔꯒ ꯃꯇꯥꯎꯅ ꯐꯥꯒꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯁꯥ ꯂꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯁꯣꯝꯗꯅ ꯁꯥꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯍꯥꯠꯈ꯭ꯔꯦ, ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯒ ꯀꯩ ꯑꯗꯨ ꯁꯥ ꯑꯃ ꯐꯥꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯩ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯏꯇꯥꯎ ꯅꯪꯅ ꯀꯧꯕꯗꯨ ꯑꯩ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯍꯧꯗ꯭ꯔꯦ꯫ ꯑꯩ ꯅꯪꯕꯨ ꯍꯥꯠꯄꯒ ꯃꯥꯟꯅꯔꯦꯀꯣ ꯏꯇꯥꯎ, ꯑꯩꯗꯤ ꯏꯇꯥꯎꯅ ꯁꯤꯕ ꯃꯐꯝꯗ ꯁꯤꯒꯅꯤ ꯋꯥꯁꯛꯈ꯭ꯔꯕꯅꯤ, ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯒꯦ ꯏꯇꯥꯎ, ꯏꯇꯥꯎ ꯌꯥꯎꯗꯅꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤ ꯑꯃꯠꯇ ꯆꯥ ꯊꯛꯈꯤꯗ꯭ꯔꯦ, ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯤꯐꯝ ꯑꯁꯤꯗ ꯋꯥ ꯄꯥꯝꯕꯤ ꯑꯃꯃꯝ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯒꯤ ꯃꯣꯡꯐꯝꯗꯅ ꯁꯅꯩꯕꯤ ꯋꯥ ꯑꯣꯏꯅ ꯍꯧꯔꯛꯂꯦ꯫ ꯀꯩꯒꯤ ꯃꯣꯡꯐꯝꯗ ꯍꯧꯕ ꯋꯥꯅ ꯎꯇꯪ ꯋꯥ ꯑꯣꯏꯅ ꯍꯧꯔꯛꯂꯦ꯫ ꯎꯇꯪ ꯋꯥ ꯑꯁꯤ ꯀꯩꯒꯤ ꯃꯣꯡꯐꯝꯗꯒꯤ ꯍꯧꯔꯛꯄ ꯋꯥ ꯑꯣꯏꯕꯅ ꯃꯍꯤ ꯃꯌꯥꯏ ꯀꯜꯂꯤ꯫ ꯀꯩꯒꯤ ꯃꯍꯩ ꯍꯩꯕ ꯃꯍꯨ ꯀꯟꯕ ꯑꯗꯨꯒꯨꯝꯅ ꯎꯇꯪ ꯋꯥꯁꯨ ꯀꯜꯂꯤ꯫ ꯎꯇꯪ ꯋꯥꯒꯤ ꯄꯩꯌꯥꯅ ꯍꯨꯏ ꯑꯣꯛ ꯌꯦꯟ ꯄꯨꯟꯕꯗ ꯉꯥꯏꯍꯥꯛꯇꯪ ꯄꯨꯟꯕꯗ ꯍꯦꯛꯇ ꯁꯤ, ꯑꯗꯨꯅ ꯎꯇꯪ ꯋꯥꯅ ꯁꯝꯄꯣꯠ ꯁꯥꯖꯩ ꯑꯣꯏꯅꯗꯦ, ꯊꯧꯔꯤ ꯇꯥꯟꯅꯗꯦ꯫
ꯎꯇꯪ ꯋꯥꯒꯤ ꯃꯀꯨ ꯑꯁꯪꯕꯗꯨ ꯈꯦꯠꯂꯒ ꯍꯨꯏꯅ ꯆꯤꯛꯄꯗ ꯊꯣꯝꯕꯗ ꯍꯨꯏꯒꯤ ꯃꯍꯨ ꯍꯜꯂꯤ ꯍꯥꯏꯅꯩ꯫ ꯎꯇꯪ ꯋꯥꯅ ꯃꯍꯤ ꯃꯌꯥꯏ ꯃꯍꯨ ꯀꯜꯂꯤꯕꯁꯤ ꯀꯩꯒꯤ ꯃꯍꯨꯗꯨꯅꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ꯫